अहानबदा मरुओइबा पाउ कोकोमी की मिहुत कांगबु अमना असेंबली की स्पीकर यावना एमएलए कुंतरुक उनादुना असेंबली की स्पेशल सेशन अमा कौदुना इरांग असिगी मतंगदा खननबा तक्सिनख्रे खामेलोक्ता अमदे अतैलान सीएम लाक्तुना वारी सानद्रिबा फावबा मची लेंलोय हाइना फमदुना लैरी लुसी मरिम सिखिबगी मायोक्ता यूएनसी न कौकिबा पुंग 12 की टोटल शटडाउन इंगतपना पामदबा थौदोक यावदना लोइसिनख्रे नॉर्थ ईस्ट विंडो टीवी ने संदोक सरिबा नुमिदांगी पाउमियंग ताबिरिबा सिंगबु चन माइबमना खुरुमजरी हौजिक पाउ संतोना पिजरी मणिपुर लेजिस्लेटिव असेंबली के स्पीकर थोक्सोम सेटेबर यावना एमएलए मिनिस्टर कुंतरुका कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की मिहुत मापन साबा टीम अमगंगसे उनदुना अथुबा मतमदा असेंबली फमनबा तक्सिनख्रे लमफेलदा लेबा यूनाइटेड कमिटी मणिपुर यूसीएम की ऑफिस पांगथोगिबा पाउगी मिफम अमदा कोकोमी की कन्वेनर जितेंद्र निंगोमबना हाई एमएलए मिनिस्टर सिंह तमदा असेंबली कौगदबनी असेंबली अदुदा इरांग असी नार्को टेररिस्ट सिंगना हौरकपा इरांगनी मरमसिना मखोइगी मरमदा कुमना नैनादुना मणिपुर की नार्को टेररिस्ट मरु फंगना मुथतकदबनी हाइना वारेफ लौरगा इगेसु विड्रॉ तौरी हारबनी सेंटर लिंगाक्ता तक्सिनदुना सस्पेंशन ऑफ ऑपरेशन सु लोशिंगदबनी इंडियन अमा ओइना लेरबनीना इंडिया की सिटीजन न कनानो नत्तबन कनानो मयेक सेंगना खंगदोकनबा एनआरसी अथुबदा जन्ना हनगदबनी लमदमासिदा सेपरेट एडमिनिस्ट्रेशन लेहनबा यारोय हाइना वारेफ लौरगा इंडिया लिंगाक्ता तक्सिनगदबनी अमदी चिंग अमसुंग तमता चफ मानबा मिटेंग थमदुना इरांग असिबु लोशिनबा होनगदबनी हाइदुना तक्सिल लमखी हारी फुलफिल होना मधु कोई संग कंटो बदनी हाई पोदम सेंटर में अदि मतुंगा कोई मरु होनो की सेपरेट एडमिनिस्ट्रेशन की बतांगा मनुपुर की मियाम ने यामना वखल मिपाई गो पोसे मसी इंडिया गवर्नमेंट को वे आर होम तोसमा कोई कनोन डिमांड हम होना हाई बो कंदुदा खनबिनबा कनाना खनबिनबा मतुंगा लौरी बो वारे बुना इंडिया की कनो थागदनी हाई पोदम कंजरमे अदुगी मतुंगा वारे को ओन नतबा इकोना तराई बदना मणिपुर की ओइ मणिपुरी सिंगना मणिपुर की लेरिबा स्टेट गवर्नमेंट तो वया मय मय किसिमुनगा कोने कंजरो मसी मरुना उजि मोरेदा लेरिबा कोई यामना तंदुले तादबा से मसी आपा अचुवा तंदा तंदुले ताबा ओरेना को दम देश गवर्नमेंट की मार्केटिंग लोकल तो याबा तौसिंग लोखने हनुगी आपा मधुमा कोई कंजरमे अदुगु चिलेरिबा कोई मनियामसु यामना नुंगाइजदबा हुजिक लेरिबसे कोई सिंगजु तमायना कोई सुयाम तोना हाइबमसी कोई होल मणिपुर एस होल मणिपुर सी कोई अमखतनी खलगा लेरिब थोइब कन्फ्लिक्ट सिदा सिंगदना लो मचत मानबा तमदना लो मचत मानसे मसी तौबिदबदा खनेब मके सिदा लेरिबा कोई थंबिलिबा सेंट्रल गवर्नमेंट नतगा तो रुमयाम सिंगसिना ट्रीटमेंट तो मतमदा सामानबा मिंग ट्रीटमेंट तो बिबा अथो कायो फोटो कोना अदुजु खनबिदम हाइरमेसे अमंगादा कैबी हेकक मपालदा वखल ताना हौदबदगी थोकिबा थौदोक अमदा लैखिद्रबा एम लुसी मरिंगी मिसी अदो कोकोमीगी माइकेदगी नुआइदबा फोंदोरकले अमदी असिगुम्बा थौदोक असि मतुंगदा अमुखन्ना थोक्तनबा मियामना येक्नबना कनानो मरुपना कनानो मसक खंगा थबक तौसी हाइना मियामदा अपील तौरकले नुमित होमफुदरा हेलबा इरांग असि सेंटर अमदी स्टेट लेंगाकना लोइसिनबा होनाद्रिबा असिगी मतंगदा थवाई मिरेल अमदी मचा काइनरबा ममा सिंह मपुरोइबा सेटनरबा नुपी सिंह अमदी मणिपुरगी मफम कयादगी लाकपा मैरा पाइबी इमा सिंहना हौनरुबा नाइदना सिंगजमई बाजारदगी चीफ मिनिस्टर नोंतोंबम बिरेन उननबा लाकपगी लंबिदा सेंट्रल फोर्स अमदी स्टेट फोर्सना सिंगजमई सिंगा मथक्ता थत्तुना थमख्रे लोइनना मियोय मापन लाकलगा चीफ मिनिस्टर गो उनसी हाइरखी हाइरी अदुबो बोट मतमदा युमथोंग खुदिंग लाकपा ngamlaga irang थोक्लबा मतम असिददी अचौ असांगनी हाइजुना चौकरी कोंदुना लेरगा ममा सिंहबु लाउ हाइजुना कौरिबा असि यानिंगदे मफम अदुदा लाक्तुना उनदि फावबा मची लेंगदना फमगनी हाइना इमा सिंहना होजिक फावबा फमदुना लेरे जिक आइना लेजरिबा मफम असि होगे छिंजमै चिंगा मखोंगदनी मणिपुर थानी हेना थोक्लबा इरांग असे होगे इंडिया की प्राइम मिनिस्टर ना ngasi फावदा वफम अमता फंगदोक्तना लेरिबा असि यानिंगदबा अमदि मणिपुर की चीफ मिनिस्टर ना थोक्लिबा इरांग असिगे वारुसेना अमा पुरकपा ngamdana अचुमक लेरिबा असिगबु यानिंगदबा फंगदोलोदना इमा मयामना होंगनरुबा तौदना छिंजमै चिंगा मखोंगसिदा होगे फमदुना चीफ मिनिस्टर उननिंगबगी वफम पिरकली अमदि मणिपुर की चीफ मिनिस्टर ना होगे मणिपुर की काचिनकोया दा लेरिबा लफमसिंग लो उबो यानाबगी दमक सिक्योरिटी फोर्स कया थाजनगनी हाना फंगदोकिबो वफम ngasi
security forcing matik chana thamdabana uba ngamdaba mafam kaya ama leiri amadi laibak thiba thokdokta laikhidra miyosing gi ima chinju yauna ngachigi wakar mefam asida manipur gi chief minister na achemga wafam ma pibiu amadi thokliba irang achi atiba madanda waro silama puraktriba phawa hogi mafam sida ima chingna damak Chara Helabuchu Nadragana Thoi Tarachu, like Higani Haina, Hondori, video journalist, Lembagalona, Paudam Jariba, Kumar Nongtamba, New TV. Narendra Modi Nangasiki Magi Praza, Mother Northeast, the lady of Manipur, Hibasida, Aswama Tina Mihan, Mipuna Big Talabahana, Subana, Sea on a Ramatamda, Saki Lani Makiba, Santi and Sambo Haizibacha, Nasiki Pali, but Lengaxina, Hibi the Begida, Tobi the Begida, Masigi, Asang Bakum Mama Pame, Haidana Queen Assise, Manipur, Imam. Amte Honaruba night and Angasigi, Singa Makonga says that quite Pamini, Masiki Pokumama beat about it. See as you Tawai Tarazu, Aquasia Tarage, Hidena Lady, Yamatuna Sing Pokumama Pami, Madam de Manipur Santi, Pore, Haraga, Singkong Chinga, no ticket Kamnariba, Low Bayakari, Low the Manipur, Lomina, Yamani, Sura Sabangatani, Low the Kamahin Doinova, Subas and every Yam Namaru, I say, Subayatra Mapam, Sipanaga, Low Subai, Low Kumbai, Kadi Nova say, quick Kangban Kangdeba, Aduna quick Mangandradana, Masidi, Tara and Kandaba Manado, Taziba, with the Tilani and Haidanachi Mapam the Palini. Migitari Ahumdagina, Masi, July Gitang, Taratare, Yoruba Pavada, Indiana, Makuigi, Lam, Lokshan Biraba, Manipur, Ninka, Tamna, Lageramba, Masibo, Lokshin Birakanda, Makuigi, Lamne, Haining Taba, Adoga, Mi, Sinjesi, Gizano, Manipur, Lam, Jacoin, Lokshan Lakanda, Labam Tabong Kangdana, mainland India, Laga, Hana, Manipur. Mi bajati kuntamari mga lady bache masim mapung pana mutalakanda India nice dauna na bagi thabak ama sathare hai bachi ni mayek sengna tai Lucy Marim Kobi say yang Kaitaret Lom Surabi, Jandal District Palelgi, Bularang Kundagi Maring Naga Nupi Ama, Imphal East District Saumbung area da, Mioy Karana Minusi Haitana Punsi Lushin Biki Bagi Mayota, Yaring the Bafong Doctona, United Naga Council UNC Nangasi Ayupung Tarutagi, Numidang Wairampung Taruk Faba Manipurgi Naga Taba Jingi Mafam Kuding Makta Kaukiba, Pung Tarani Togi total Sadon Pam the Patodok Amata Yautana Ing Tapna Lushin Gray, Aikogi Sanapati Paumina Pirakpa Paugi Matung Inna Sanapati District. Total shutdown ase yamna ingna tapna chathaki dukan hotel lalon itiki mafam sing bank sing amadi mahai tampham sang sing khudingmak thong lon ki Sanapati district amadi headquarter for gari chen kide nungthil pau ase phangba matam fawada naga taba mafam amatadagi pamdaba thodok wathok thopagi pau phangkide Ukhrul Tamenglong amasung Chandal district sing da so total shutdown ing tapna mapung fana chathaki hari Sanapati kaithel da paumi sing da wangang bada UNC gi information and publicity Secretary James Hauna Fongdoki Madudi, Ngasiki total shutdown Ukhrul Chandal Tamenglong Amasong, Senapati District Singda Ing Tapna Pangtoki, total shutdown Asi Maring Naga Nupi Amabu Yamna Minusi Haitana, Hatpi Kibabu Yaning Daba Fongdoktuna Kaukibani, Magna High UNC na Manipur government da point ahumgi demand. Pung Nifunipan Manunda Tavak Oina Pangtok Naba Tamkibani, Hariba demand sing adu Pangtorak Tabatarabadi Hena Kanba, Democratic Oiba Kongzang Sangsingani Haiki. The Naga Women's Union has been traumatized many a times due to the recent riots between Kukis and Meiteis in the state, as our own union's members were touched and called the victims in different incidents recorded. The union will not tolerate nor forget such barbaric action committed upon us. The concerned authority or group must initiate that justice must be brought to the innocent soul within the given time frame of patience. Adding fuel to the burning flame is never encouraged. The 12 hours total shutdown in all the Naga areas of Manipur state is by and large peaceful. The ban is carried out in all the Naga districts, Ukhrul, Chandal, Tamenglong and Sanapati, in protest against the killing of Miss Lucy Mariam. The UNC have placed 3 points demands.
In the event of not fulfilling our demand within 48 hours, intense agitation to be followed. Maring Naga Nupi Amagi Punsi Kangu Takta Manghankibagi Todok Adabu, Naga Women's Union President Asa Wungnam Nakana Yaring Taba Fongdoktuna, Atuba Matamda Zasas Fangangadabani Harakli. Chief Minister Nongtongmam Biren Gilingak Asana Numid Homfadara Mangani Suraba Hauzik Tokliba Irang Asi Loshinaba Honabagi Maram Chadaba Oida Padaba Kaya Miam Dangangduna Leire Tokliba Irang Asi Atuba Matamda Loshinba Ngamloidaba Oirabadi Saukri Koduna Leibagi Mahuta Moral Ground From Thadok Pirohaina Manipur Pradesh Congress Committee General Secretary P. Sarachandrana Haikre BT Rota Leiba Congress Wan Dangasi Pangtokpa Paugimi Fumda Mahakna Makataraduna Miam na Kam Tengna Wana Raba Matamda Miam na Warabasu Makoigi Lingaki Matam Ngaiduna Haiba Maongda Noma Nomagi Oida Pada Pangang Ngangduna Miam the Namtak Toduna Lady Basi Tobigano Hauzik Tokliba Manipuri Irang Asi Central Government na Lumna Lobiduna Matik Jaba Exan Lokat Pirakadra Kalubani Adubu Tautorakliba Mong Asinadi Manipuri Wakal Kadimata Changdre Habatakli Chief Minister Masana Su Tokriba Todok Asi security ke laps leiba amadi intelligence ke ahoba leibadagi ni haina haizakrabani Tokliba Irang Asiga Mari Ledena Numit Humni ki Khongcheta Manipurda Lakiba Union Home Minister Amit Sahana Manipurda Ledingai Matamda Su Ground Tugarabadi Action Logani Lemna Tharoi Haikebadu Hauzik Sathariba Kuki Militant Singna Chathariba Thawang Asi Ground Road Tugai Drivera Haina Hangladuna Miambungakpi Senbigani Khangdraba Saukrita Mikaba BJP Lengak Moral Ground from Thadok Piro Haiki Haukiba May Ahumdagi Kuki Militant Singna Makoigi Tonganba Separate Administration Amat Tanbagi Irangda Tampakta Tariba Mete Singda on Sinduna Nomai Kaptuna Micham Miam Hatpa Yumai Thaba Amadi Junia the Leba Kun Kayada Nomai Kaptuna Kian Kanganbagi Tabak Chatarak Padaki Lazana Duna Ladiba Mioy Singi Maragda Miro Labi Nupi Singi Oiba Tonganba Relief Camp Ama VCP Manipur Pradesh na Lenga Kakusam Naduna Kumal Lampaki Youth Hostel da Hangle Hiram Sigi Matangda Paudam Ama Lamdam asida amuku thokriba mongda nusi sanan lemina mapuru kuntra manga gi manungda kuki phurup singna makoi gi tongan bu kuki homeland amatan anaba mapandagi pusilakpa illegal migrant singa punduna akan balanda ama satharagli law buna pung oiba lamdam asida hauzik laumi kaya law ubangamdana leiri angang hal khaidna mayum thadoktuna lanjenna duna relief camp singda leinari khwaidagi awama mayong na ribasi masa unagadru naupuri bi ise sal singi naupuriba macha amadi mama singi haksangda machi oiba chinjak pijagadama matam asida lanjenna duna awa Pivam the Mayoknari, Miro Lebi, Nupi Singbu, Karada Ora Bharatiya Janata Party Manipur Pradesh na Haukiba Mekun Mathoidagi, Kumal Lampak Talaiba, Youth Hostel da Miron Visingi Oiba Tongan Relief Camp Ama Hangdoktuna Mokoi Bulaying Sathari, Camp Asida Impal West, Impal East, Bishnupur, Sushanpur, Kaksing, Kangpopi Amadi Technopol District Tagi Puna Miron Binupi, Umdraga Nithon na Sangjapam Lauduna, Laying Sathari, Makoi Manung da Hauzik Paugi on a Nupi Kuntaret na Mai Pangna, Laying Sathaduna, Fibo on a Pokiba Yaurga Puna Angang Kunganipan, Unakre, Makoi Marakta Nupa Masatram Nupi Masatram Doni, Hek now Puraputakin Angang, Unava Pau with the Sangba, Tangai Padaba, Hidak Lang Taksana Tangnava Polam Sing, Game Asigi Maikadi Angambatakta, Piduna Lagli, Labdam Asigi, Pukchel Saurba, Mio Sing, Civil Society Organization, Lupkayana Angama Mateng, Leptana, Haujitsu, Panaragli. Game Asida Leba Miron Binupi Singama, the Angang, Unakraba Mama Sing, Haujik Tokliba Irang, Asinamaram, Oiraga Makogi, Awa, and Kudima, Karimata Kangandana, Mateng Pangliba, Asida Apen Pondoladuna, Ate, Horiba Awaba, Nanglaba Sing Busu Mateng Pangbio, High Pondoroli. Game Asida, Laiduna Laying Bagitabo Satariba Miron Binupi Sing Asigi, Anna Layengi, the Impal East Amati Impal West Medical Officer Namakoi Oiba Doctor Amadi Nurse Nimit Kudingi Tarakuna, Anna Layengi Tabok Satari, Atu Akagi Laying Amadi Angang Unanabagi Tangai Padaba, Lakomatamda, Rims Amadi Zenims Hospital, the Pukatli, Satok Sasinda, Medilan Ambulance Service Namateng Pangli, Masigi, Matakta, Social Welfare Department, Maikaidagi, Matamatamgi Oiba Mateng Supangli, Doctor Amadi Nursing, Day Amadi Night Service, Kaidok to Namatau Tauri. Nurse Anina Sinaraga morning, night, morning is in a room of the beginning of the Marie Holy doing it.
नुमिदांगिसिना पुंग तरुकगिना अयुक्ति पुंग तरेट फाउबा लेगदबा एनी प्रॉब्लम लेरकोसे अखोइना हाइदि मोइदा लेबा प्रॉब्लम सिंगदो अदुम येंगागा कइमा सीरियस लैतारगदि हॉस्पिटल दा अदुम खुदक अदुम रिफर तौवे अदुगा अनंबना अदुम येंसनबनिना मोइदा थोइदोकना हाइदि प्रॉब्लम ओइबा पोते हजफाउदि थेंगदि डॉक्टर सु लेबनिना मोइगा तानारगा अदुम हाइदि हॉस्पिटल से याम नगना लेरेदना इमरजेंसी ओइतारगदि खुदक अदुगी प्रॉब्लम सॉल्व तौना होनाजाइबा nasi phawada mama kunga taret khoji mafam sidagi angang unakre kunna angang kunipani mama kun taret china amadi phaipok pokpa yawi ima ibel sisal angang unagaduri besing se tuan na relief camp singda yamna nungai taba mongda leiba mogi medical facilities watpa kudung sa taba mayam du ubadegi tangai padana masi sabok padori sisal singsi khattagi oba relief camp mama hangda yatre kanuna हाइब केम से हांबा उजरबने अदुगा निमित खुदिंगी इम्फाल इसकी सीएमओ अमसुंग इम्फाल इसकी सीएमओ डॉक्टर टीम लातुना मखोगी मेडिकल की चेकअप तौगदबा खोकदबा पुनमक तौई अदुगा जेनिम्स अमसुंग रिम्स खोइगा पुन हजिसु खुसमना सबमिनरी अदुगा लिटिल क्लिनिक खोइ हॉस्पिटल सिसु खोइदा चौबो मतिंग पांगदुना मखोइसो खोइगा खुसमना सबमिनबा होरे मेडिलेन की एम्बुलेंस की सर्विस याम फजन पीबी खोइ मनकु गवर्नमेंट की साइड तगी सु डीसी इम्फाल इसकी माइगेदगी नमित खुदिंगी लेप्तने यंगजनबी एजुकेशन डिपार्टमेंट दगी सु येंगे सोशल वेलफेयर डिपार्टमेंट दगी आंगांग सिंगी मयाम सिगिन चिंबा अवार्ड पापुनमक सिदुम येंबी अदुना हौजिक लालिबा भमदी मिरोल लेबी ममा कयागी आंगांग उननबगी मतेंग पांगनबसु हौजिक थोकलिबा लान असि केदोंगै लोसिनगदगे हाइबसिनी महिरोय कया लारिक मपुंग फाना तम्म फंगद्री लौमी कया सही अमगी साननब लौ पानबा ngamdri lanon itigi thaba kaya lepli lan asi athu matamda losinanaba paliba manipur lenga amadi center na athu matamda waroisin puratuna honaba mathau tari हौखिबा थांग नुमिकी नुमिदांग वायरमदा इम्फाल ईस्ट डिस्ट्रिक्ट की मनुंग चनबा सौंबुंग एरिया दा मरिंग नुपी अमा मियोय खरना फादन पुखरगा हालंबगी थौदोक्ता चेनबा मियोय मापन इम्फाल ईस्ट पुलिस ना फारे नगा नुपी अमा यावना पुन्ना नुपी मंगा यावबा फारबा मियोय मापन कोर्ट पुथोकलबा मतुंगदा पुलिस कस्टडी दा निमित तरे निगी रिमांड पीखरे वाफम असिंगारांग नुमिदांग इम्फाल ईस्ट डिस्ट्रिक्ट पुलिस की एसपी शिवकांत नमहा के ऑफिस कॉम्प्लेक्स के कॉन्फ्रेंस हॉल द पांगथोकिबा प्रेस मीट अमा दा लाउथोकिबने फारबा मियोय सिंग अदुदी हुइद्रोम मयाई लेकाइदगी कोनसम नाउचा एलियालामी थानबी चै निफु हुंदोय हेकक मपालदगी ओक्रम सामुंगौ मैतै चै कुंट्रानिपान कैबी हेकक मपालदगी ओंगम सुरस एलियास इबुंगो सौंबुंग ब्लॉक तगी थौनाउजम सिंखै nganba मैतै एलियास दुम्बा चै कुनमंगा सौंबुंग मनिंग लेकाइदगी हंथम सोबिदा एलियास अलयांग न्यूमाई चै यांखै माथोय सौंबुंग ब्लॉक तगी थौनाउजम लता देवी चै हुंफु हुंदोय सौंबुंग गेट तगी अयकपम असालता देवी चै यांखै तरो सौंबुंग गेट तगी हंथम इटो देवी चै यांखै अमसुंग सगोलबन तेरा दगी हौजिकना कैबी हेकक मपाल द लेबा ngasepam sunita chai nifunithoi SP Sivakantana haiki konsam naucha dagi life round ahum yaba point ahum 3 rifle ama okram samungo meite dagi maru ani yaba country mat 9mm pistol ama amasong ongam suras alias bungo dagi angoba machugi A star car ama fangbangam lei magna high case asida makhata na thizili chenaba mipum khudingmak phagani amadi matik jaba logi thabak lokhatkani SP na miyam da asigumba lo na yadaba amadi tuzungningai oiraba thabak asi matungda amukhanna tawbiganu karigumba chingnaningai oiba miyoi natraga thawong ama thengnarabadi khudakta police ta pau pibiyu haina appeal tawki Mong area da thokba nga matungba indimai da thokki incident adigi matungina koi lamlai police station da inara mo FIR case ma file number 32/7/2023 lamlai case ki FIR number da madigi investigation lamlai mo jin tidoti to ba koi nang khojebani aduga koi ki investigation sigi sida koi yoi mapon na phawga phale district police na me mapon phagale me mapon singsi koi 7 days की पुलिस कस्टडी रिमांड फंगे नसी दगी होगन 7 days की हाई गम्मे मकन से कोई पगत चले मखिन कोई सी अरांग की कोई एब्डक्शन नदुगा मतुं मखा दा मतुं एब्डक्शन मतुं दा सी केन सिदा हाई बा क्राइम सिदा चेनबा निवेशन आतनी North East Window TV samna New TV harga khangnaraba news set channel ase GTPL ge khotangda Manipur Cable TV MCTV ge channel number 996 da yengba phangbigani channel ase hana Pony TV haina miyang gi seba tawjarambani nauna paizarapa management amadi editorial board na channel asebo New TV haina ming olaga miyang gi seba makha chathazaribani athuba matamgi manungda English ki paw hapsin jabaka loinena thazariba Manipuri paw gi masingsu henka charaklagani miyamna channel asebo yengbi
tawduna puning thawgat piyo amadi ima Manipur gi apunba saktam ngaknaba honabada New TV na so angamba thakta saruk yazagani haina yengbiriba ikai khumnazaraba iraicha singda New TV gi team na acherwa fafam thamsari ngasi nungtel pung ahum lom tabo matamda Vishnupur district ki Moirang AC ki manung chanba tera khongsang bi maning Churchanpur district ka tainaba chingi khun tharoi lok mayada ahoba makhol gal loinina bom ani thangna na pokhai khrei ching khongda thokiba thodok oiban ahoba makhol tabana tana kari amang ata thokiba gi habadi chap sana khangba ngamdri hariba mafam asi koki militant singna khudum chanduna leiba mafam ne mafam adu yauna chatke harabasu CRPF na thingba thambana kana amata mafam adu da chang ngamnade anakpagi khunja singna bomb sing adu pokhaibagi makhol amadi maikhu kaba adudang uba fangkibani kuki militant singna mida kapning laga hek kapsinba sanda kapke khalaga hek kapa bomb pokhai hange hek pokhai hanba makoina aningba apamba tawduna kana amatana kari su haiba ngamdana tawning bata tawduna chingkhong singyada haina human panduna lady haina mafam adwai gi miyo singna New TV da phongdorakle numit tasilakpada ngasi kari thokani haina lambida lerakta yarak libi ima sing ije ichel sing khwangchet masi langduna midna singna hingmingsel khangle asumna kayam kuina aikoi khangki gadagi haina ima event singna hangle paukhum pibi naba leitri Muthat Kraba Arambai Tengol na Maring Ningol Lucy Marembu Miyoi Karana Hatkibagi Tamthiraba Tawongbu akan mamoongda condemn tawkre loina ma po hatkiba tawong aduga Arambai Tengol na tawak thoramga karigumba maong amatada mari leinade haina phongdorakle Muthat Kraba Arambai Tengol na media da thadorokpa sengdok warol amada hai madudi luf asike pandamdi Manipurda leiriba yelhau furup pumnamaki Miyangi tungi pun sibu kanbani luf asi kanagumba kangbu kharana tekchak lodaba angawba oina uhannaba honaribe asi nate naga singi awang ba luf kharana Arambai Tengol na Lucy Marembu hatpani haina sirakliba maral asi yamna laibak thibani hairaduna naga ge responsible oiba luf singna chapchaba evidence yaudana asuguma makhalgi maral sirakpa asi Arambai Tengol na khalude haina phongdorakle wafam asida luf sing asina sengdoraklabadi to bimal khangba uchagani hairaduna Arambai Tengol bu thawoina mingcha thihanduna kanagumana asoiba khara tawraga makoida maral sizinaba tawbra haibagi oithokpa yabasu khara yengsel haningi hari hausiki leibak thiba tanfam sida Manipur da chathaba crime khudingi Arambai Tengol da tainafam thokte luf asidi afafata khangba naha oiriba mioi singna punsinjuna supnagi na chanabi amasung Pokfam lamdam asibu ngaknabagi damak leiba apikpa luf amani haina warol asina makatari chapchaba evidence yaudana kanagumba mioi kharana natroga luf kharana Arambai Tengol da maral siba tobigano haina apil tawraduna luf asidi hana thupsin khrabani harakle karigumba lona yadaba thavak tawramba leirabadi tawriba mioi sing masa masagi tekchak oizagadabani luf sigi oiroi haina achetba wafam phongdorakle chenaba mioi sing farabanina akupa marol police tagi khangba ngamgani lengana aranba tawriba mioi sing adugi matakta akanba thavak lokhalakani habigi thazaba phongdorakle loinana kanana ichil inauno kanana igi marino kanana nattabano khangna thavak toba fagani natragadi kona ningam lakloi harakle Didim Rota Nupi Lising Kayana Imphal Lomdagi Lakpa Security Force ki gari sing chatpa thingkre Vishnupur district ki Moirang police station ki Moirang lamkhai da nupi mayamna singnaba mi yawi haiduna security force ki gari sing khamduna thamki Matam kuina thingbadagi mamai leiduna Moirangdagi Imphal tamna amuk gari thoraki khara chalaga Naran Saina da nupi mayamna amuk thingduna thamki kuina thinglaba tungda amuk thadokjuna makha tana chatpa hauki khara chalaga amuk miyamna lambida tata gari phaina thatuna thamlaga puriba mioi sing adugi asingba masak taknaba nupi singna taksenki tungda makhoi adu JK gi nupi army personal sing oiramki asingba khanglaba tungda miyamna security force ki gari sing thadoki makha tana imamangda security force singna tear gas cell sing amade mogbom kaya kaptuna miyam adu tankhainaba honari hari Lamdam asigi saknai raba saisakpa Vishnupur district in Naran Saina mamang lekai da leiba zainta miyamna tapta haraga hena sakhang nariba mioi asida handak thokleba irang asiga mari leinaba isai saklubagi damak magi mathakta FIR panba yaroi haina ngase Vishnupur district in Naran Saina kaithelda ELSA SEVALC WDA amadi UNDC na pundana
senduna wakan mi fam pangthokre tapta da karingumba makhal amata ki action loba yaroi aikoi puna tapta gi damak lepli tapta fawa punba yaroi haina thaba play card paiduna ngasige wakat khongjang adu changsin ki district asige sunu sipai mayai lekai ngapikani mayai kaitel phuwala kaitel desu apunba nupi lupna so tapta bu sogotuna magi mayukta makhal amata ki action loba kianba yaroi haina wakan mi fam ki aikoi tapta gi damak lepli saisakpada aki akhang piba yaroi tapta da FIR panba yaroi matam gi thodok wathokta yumfam oiduna isai kaya saktuna miyamgi mit mai pangkhaliba saisakpa asibu aki akhang pokhanba yaroi haina mifam aduda pangthoki taptagi mayokta FIR paliba masi akoi sunya ya janingde madi saisakpani hana su matam issue da base taroga magi thamoi digi tholakpa wahaina magi saisakjabani madi artist ni haji akoina leiba mafam masi nongmai ma khol marakta landgi sport mafam dani koina leijari se aduna mana mayamgi kholau suchambani chelakpa mayam ma adu mugi chaina khol masa kaina bugi chaina khol tabda magi thamoi digi polakpa ihulduna mana saitharaga sakjabani kanaguma amatana mangonda FIR pambasi aroi mangonda case to bosiara masigi mayokta akoi punamuk lepani May ahumdagi cookie singna maitei da atamnana chatharakliba irangsina Churchanpur da khundariba maitei sing maikai khangdana samji khaina duna lanjena khraba sing kaidongai yumda hanba fangadagi haina awaba phongdorakle Vishnupur district tera khongsangbi mamangda hangba relief camp ta leriba torbung Waikhurok camp ta leriba misak asina haikibada chai masing khangdana ipa ipuna wana semduna thambiramba yum thadorokpa tha ahum fadore yumda nongmata chatuna yengbagi khudong jaba phangdre karamba matamda mahu sagum yumda leitana leiba fangadage mina pirakpa khara chaduna matam kayam kuina aikoi len khidage haina Manipur lengakta hanglakle Kundrakpam ACG manung chana leiba kaibi hekak mapalgi singkhongda haukiba July 15 da Paleldagi M Lucy Marembu misi da chenaramba mioi ama lekai adudagi tanthokre amadi yum amang ata thokhankre thodok adu lamlai kendragi manung chana leiba huidrom mayai lekai dagi leikidraba konsam maipa ki machanupa konsam naucha alias lamai thanbigi yumda thokibani thodok adugi matangda huidrom village managing committee gi president huidrom rajenna phongdokibeda khungang aduda maram chadana misi mina amok khanna thoktana ba section thorang lokhalagani amadi huidrom gi miyamna chenre ba mioi asigi mohot senduna Maring Furup amasong UNC na ngakpiu haiba wafam thamlakle magna makha taraduna hai khun aduga naknana leiba natum ching amade human lok hariba ching asida sanai yunai juna kariguba sanglamba thoklabadi akanba action lokhalagani haiki Lucy Maring Kobanupi ma sahi yakai manga maha palelomdagini mafam ikhang khangawdana khogi hundrapam kendragi manung channel leiba kaibi haikang pangi chingkhongda Siramba sidai da mahapu hat pasida chenaba Hudromaya lakai konsam naucha elais lamai thambi hariba anga che chenrambadagi mahapu police ta khoina khusinga jakhre hariba matung tarakpasida nupi hatpagi mayam asina iho malaktana nupi hatpa yade amadi micham hatpa yade habagi thologang loina nangasi mahaki mayum si thudek chare hariba thudengna bagi ware bachingarang tang taratrukta jine bodi mi pham phammaga khoi khungang asigi punbam meeting duna ware blogjabani Local club amadi luf kayagi apunba body oidiba haurebi apunba lufna Lucy Maremgi misibu akan mamoongda condemn tarakle luf asigi convener SS Rihi Kumar nangasi media da tharakpa cherol amada adugumba tamthiraba crime chathakiba miyosing adugi mathakta khwaidagi kanba chairak pigadabani haina phongdorakle leikhidrabagi imung manungna nangliba awabada saruk yabaga loirina furupumna makna punna ingtapna laiminna ba apel tarakle M Lucy Marem Kobi nupi amabu mioi kharana hatok pikibagi thodok ase yamna laibak tivani haina Peace and Development Coordinating Committee Secretary Nongtomba Bovina Haikre wafam asinga se Manipur Press Club ta pangthokiba pawgi mifam amada makna phongdokibani haukiba me ahumdagi satharakba maitei amadi kuki terrorist singi marakta thokliba thodok asina micha miyam kaya misi mina thoktuna lairingai cherak asida yamna laibak tiva thodok ama oina khundrakpam AC gi manung chenba
Mapal de Tokiba Laibak Tiva Todok Adu the Lake Hidrabi M. Lucy Maremgi Missy Asida, Jenaba Mioy Mapan State Police Team Amana, Matam Chana Fagat Pibaki Damak State Police Ki Mioy Singu, Haininga Laitana, Tagatba Fongdok Sari Haiki, Loina Mihat Asida Generaba Mioy Kudimak Atuba Matamda Fagatuna, Logi Oba Serak Bibiu Amadi Marima Kong Kangdana, Mioy Amubu Hekta Hat Patupagi Tavak Tobiga no Haiki, M. Lucy Maremgi Missy Asina, Naga Ichin Inau Singda Kut Tabagi Todok, Ahanba Amadi, Aroiba Oresanu Haina so Manipur Miam da Apple Tauke. PDCC Yam Kanamonga Kandem Tawi, Miana Sita, Generiba, Mui Mapan State Police Namon Matam Sala, Hagat Pikibabu, PDCC Hanyanitana, Hagat Pondok Chari, Loina Mihana Sita, Generiba Mui Kudima Atuma Tamga Pagatuna Logio, Basara Pidina PDCC, Demand of Zari, Asigumba, Naga Isilina Oxinda. Tabaki Tabakase, Handaki Tabokasina, Kendra Sita, Ahabadi Aroi Oration, Karikuma Makata, Nasimba, Pamaba Tongtopase, Kendra Sita Topatarvadi, Pidisina, Mia Puna Tanatina Duna, Kendra Sita, Laiba, Tukayaro, Adoka Makoiki Lebonsu, Kendra Sita, Pidanabasu, Prasamiamna, Appeal Tokzari. M. Lucy Maremgi Mihat Yaningde, Yelhomi Punna Hingmina say, Manipur ke Saktam Kaiba Yaro Haiba, Uripok Nupi Singi Apun Balufna, Uripok Kwai Brahmapur da Wakan Mi from Chathakre Amadi, Yam Labanupi Singna Rally Chatkre, Wakan Mi from Aduda Uripok Nupi Singi Apun Balufki President, Potsambam Ongbi Zoistrina Fongdorakpada, Yek Salai Leba Ichil Inau Singbu Masakang na Jatsi Natrabadi, Haurak Leba Iho Asi Atopa Maikida Chatkibasu Yai Amasung, Yek Salai Leba Ichil Inau Singda Kutabiganu Amadi, Lakidraba M. Lucy Maremgi Mafamda Uripok Apun Banupi Singi Luft Amadi, Uripok Praza Singna Awaba Fongdorakli. Laiminari Puru Kuncha Mari Siri Manuda, Kawiga Matena, Tampanta Lega, the Horiba, Puru Kunchong, the Singa Laibani, the Sumba, Yexalai Java, Akwidi, Hainaki, Dizena Soga, Kwidi, Siri Noxing, a Sibu, Aquina Masakon, Yasasi. Hayeng July Tarani Panda, Imphal East Amasong West District Oina Curfew Ayukpong Mangadagi Numidang Wairang Pung Taruk Fawa Komtokani, Hiram Asida Mari Lenaba Authorities Singna Order Sing Tokre. Ngasi Kwai Lalambong Local Nupi Committee na Sinduna Rims Rota Lalambong da Maike Adongi Nupi Singdagi Oiba Miyangi Wakan Mifam Ama Fongkre. Wakan Mifam Adu Maru Oina Haukiba Me Ahumdagi Hauduna Ngasi Fawa Jathariba Kangluf Anigi Irang Asi Atuba Matamda Lengana Yaraba Ama Puraknaba Honagadabani Micham Miyam Kaya Irang Asina Kam Thingna Wanaraba Matam Asi Fawa Manipur Lengana Yenguna Leitopagi Maram Karigino Aikoi Tangdu Leitana Hingba Pami Manipur ki Saktam Kaiba Yaroi Haiduna Fam Kiba Wakan Mifam Aduga Mari Lerina, Mifamadu da Sarug Yakibi, KLLNC member Lukram Kiran Malana Fongdorakpada, May Ahumdagi Hauduna Tokliba Irang Ase Kuki Militant Amadi, Narco Terrorist Singi Kambu Amana Mete Kunai da Horakpan Lan Amani, Lan Asina Micham Miyam Kaya Tumfam Safam Kangdana Lading Tanja Asida, M. Lucy Marem Kobi Nupi Amabu Mihatina Hatok Pirambagi Todok Ase, Tamoy Sokna Nuai de Bafawi Amadi, Asugumba Todok Ase Matunda Amukana Tobiga Nuhaina Su Apel Toki.
ngasi aigi lamdam masida leibiriba ima ipa ichilina ai punamaku so ai nekai khumna bu chabaga loinana kari manumdagi phamgiba ngasi gi dharna no haiba sigi matang da sai panjage tawda bu masigi haurak pham amakhak laiki megi tang ahumda Churachandpur hairiba lamdam masida akanba mai haulang pokthokna ihau ama thokri be ihau se lamdam maduda leiriba khunai sidi laiminariba maitai gi yum ayamba se mai chaktana thadana numit asida ihau ama hauki numitudagi hauna akoigi leipak asida jin kuki haigadra khoina hauki be ihau adudagi ngasi phawda aduki matik awaba phibamda leiringai tanja asida Lucy Maring Kogi nupi macha ma leikidre na taba sida akhoi aduki matik thamoi sokna nungai jede asigum laba poda se ngasi haba koro waba numit asidagi thaudok ase aduki matik tho ningdaba thaudok ama oina akhoina khanjare aduna Ngarang Lilong Horeibi College ke multipurpose hall da pangthokiba satrana oza foba yaningi haiba one day convention aduda waref mapal lokre waref sing adugi manungda college aduda lamhen to henba Gang Khutbu Kharana College asigi principal amadi oza thodok adubo convention asina mot amato oina condemn tawada yana kre amadi oza da khut thakiba finance social and culture magazine and debate and extension secretary Singh asibu athuba matamda mari leleba authority na logi oiba amadi dharma gi oiba action loba amasung student union election da ka henba sel tom expenditure tawagi mami tariba se muthanabagi damak Lilong Horeibi College alumni association gi president Mohammad Nasir Khan Fongdo Kibada Manipur da mai hau langpok thokliba irang asida lanjena duna leidiba moirangi relief camp da mating pangnaba honaringai marakta satrana oza furambagi thodok adu thokibani hari Convention asi miyamgi opinion outgoing satisinggi opinion lawro matung ai wari par lawgani maruaina siguma moral yaudaba ojada khuthaba college asi property yam maruaiba nak assessment tawta ngai riba UGC na ben tawdan leramaba masigumba college asi hingatna ba honari ngai maraksida asiguma thodo ase thoktuna leiragadi amukka hanagumna blacklist leirani Lilong Horeibi college si adudagi kannana ba ai odugi khomthang ama alumni association na lokachabani Aroibada maroiba pau amhana bizari Mihut Kangbu amana assembly ki speaker yauna MLA kuntaruk unaduna assembly ki special session ama kauduna irang asigi mathangda khananaba taksingkre Kamelokta amade atai lanfam singda thawai kat khraba athoba singgi apopi mama singna singzamaida lambi mayada CM lautuna wari sanajriba fawba machi legloi haina famduna leiri Lucy Marem Sikibagi Mayokta UNC na Kokiba Bung Tarani Thogi total shutdown ing tapna pamdaba thodok yaudana loishinkre Northeast Window TV na sandok sari banimidangi pang matang sa daloy sari miyang tabiriba singbu amuka hana jan mabam na krumjari